Center gi luchingba singamadi mapan lamgi miyam da Manipur da thokliba irang asigi achumba pawdam tamduna amadi miyam gi ihul fongdoktuna lakiba Maheshwar thongnawjam ngasi pisum how ground da pangthokadawriba mifam da saruk yanabgi damak New Delhi da gi Imphal da thunglakrai thabum manga helaklaba irang asida ngasi fawda Meitei singna ngakthok chaduna laklibani karigumba Meitei singna lan haurakpa Thoklabadi, Chin Kuki, Narco terrorist sing numit nini fana labor ngamloy haina mahakna chaksalwa thamki. Maheshwar na Imphal International Airport to hek thunglabaga, miyam na mahakpu taram na oktu na pukning thagwatki. Airport ta paumi singa unabada Maheshwar na hai, Manipur gi chingchang pareng kaya da paktak na nathariba popi pambi sing marufang na mutat na bagi matang da, Coordinating Committee Against the Action of Chin Kuki, Narco terrorists and illegal immigrant na sinduna ngasi pisum how ground da pangthokadawriba mifam da saruk yanabgi damakta Imphal da tholokibani. Chayol amaro Manipur da leiduna Chief Minister yauna miyam ga unaraba matung amuk hanna mapan da chattuna leibasigi miyam na pumbada irangasigi achumba pawdam tamlukigani haiki. Magna makataradun hai leibasigi Union Defense Minister Rajnath Singh na ching da thariba popi pambi sing asi manghannaba Indian Air Force ki machinery sing sizinaba yabagi khudong chaba piraklabana CM ga unaduna khongthang asi athuba matamda thabakta onthoknaba wari sanaragani haiki. Akwai ladiba akwai amana leader mo itardi akwai politician oiro CS natraga public leader oiro ladiba mayam se masa masai community hana khanba mathok tai masa masa ijati hana thok tai si khanba ngata pulap koi bataragadi akwai kanamtana asoi basu yeng oi asoi basu thida oi haitare aduna akwai mayam pulap punjanba mathok tai aduga ladiba mayam su kasengna akwai gi Meitei richa ladiba de atoba fruit ladiba nusi chana lemidari kaiba mayam se angtang punjan minaraga akwai gi Chin Kuki narco terrorists amusu illegal immigrants na hamangas da timtom kudur paiwani adu mamang dagi Manipur thugane moi plan sin baloi aduna tigi plan se koina masak khangi haira kanda yekna base kana noi masak khang mathau dai yekna ba masak khangi haira kanda koi loi punjal laga koi gi unity oina punjal lakanda yekna ba masak khanga ga thengna ba taragadi aina koina khanjabada pangkui kui roi kaina koi lan ngak thok pakatani lan tawbana te lan koi ngasi bok tawri mem se ngak thok pai saruk ngatani lan hobana te koina lan horo pa taragadi moi nong ni niu pharo ya be tare